Good morning. Northeast Window ki news analysis ta mayam punimakpu teram na okchari. Ngasi Imphal da phongna kiba pauche singde yawa maruoiba pau khara khana naina janabagi damakta aikhoigi studio sida lengsinduna laibiribasi Oza Dr. YENGKOKPAM DHAKESHWOR author and columnist ni Oza bo hanbu mukta da teram na okchari oza. Thagachari oza. Oza ahan bada lak janing base Chief Minister 𝐍𝐄𝐖𝐒 India ki President Draupadi Murmu unaduna Manipur ki phibam khana kre amasung laukhalagliba thabak singi matang da paudong kre ngasi Union Home Minister Amit Shah unaraga Minister Expansion gi matang da khanaraba yai habasina ngasi gi pauche ambagi headline oinari hajaba tare oza pau siga mari lenana su khoigi Manipur gi matang sida su phibam se khana kre aduga expansion tobagi matang da su khanaraba yai aduga thabak aikhoigi laukhalagliba thabak sing sigi matang da su paudong kre haba wafam sini wafam siga mari lenana oza aikhoigi nauna wasak laukraba Chief Minister 𝐍𝐄𝐖𝐒 laukhalagliba khongthang sing amasung unaraga ikugi tongan ba center gi luchingba sing unaraga laukhalagliba khongthang sing tawrakliba thabak sing sigi matung inaso akoina thamba yaba thajaba se kari leibagi habado ozagi oiba wafam thambi oza Hanumakta da Northeast Window Television gi ayuki news analysis meng tabi punamku konona kurumzari Handaki koi honorable CM tamo 𝐍𝐿 Delhi khongsit asi yamna maru oiba tangkak amani hauzik koi mana sarkar si semak padagi assembly da magi strength signing tawre budget mi phamgre handaki keno sida magi hek orak pa February keno dagi mana wasak logi badagi ko magi keno stawham topa procedure ma lai duga minister sing maga wasak lobada yauminagiba minister sing du portfolio phana kuina piba ngamdadana leirami adu somehow portfolio khara yanthokre matungda mai function haunagre aduga hauzik laiba pochina amu koi Delhi da chala kan sidaida Manipur gi si tongan ming degi tongan moi wa mayam hainei ai laiba posi koina magi interest yauraga haibra haidabra idana tongan wa amani ado aikuna general perspective amada yeng matamda Manipur se hoji yamna critical situation amada government se handle tawbune simade akoi punamna ai yabibam thoena khale amabu oigera hojiki lariba port matam asida minister expansion tawba aduga han leremiba trust deficit social trust deficit myam singa se masi recover tawno hona ba habse any person amada hekta araiba nate phanam haiba mi orasu ko phanam khangba phanam haiba na phanam expert oraga su madu hekta tarain thokpa yaba pot nate maramdi mi kudi mahayuse kharga khena bana mani mai angle da loi manaba kharga loi leina bang haktani maram aduna hoji anouba lenga amala e anouba lenga sigi si minister oriba panom sida koina loimba khoigi saman punamak mawon namsalaga haigane haibusu yadebako magi planning makha torokadoi minister expand torok pe ai tok to bi ai madu center ge ya logani aduga center gi kari da aduga mana president unariba sidi hozik laiba no government asigi ahanba president unabani manasi minister orbagi microshi kolo bi ai kolon to wi ai wari babuko tongan mo ngamada mana madugi microshi kolo na leba asigi president da masi sumaina masak khangba masi sisi oiba kotpa kai da wai tawba aduda Manipur da unarabani na ko unarabanina mana Manipur gi manung sidaida tawning ba thabak amadi hojibok da pakhaleiba magi planning amadi charter of magi kogi program se masi mana semba haiba sidi magi mathak thongbada leiba mioi singda khangan ba paudam ba haiba si masi sanabi amane bako madu mai adu khongsit togi manung inna tawbani aduna leiriba mana tawning ba thabak mayam ama adai mana hojibok si telaba matam numit tha amagi kare helak paitare ko sibuki manung da mana paikhat lagi ba paikhat ki ba thabak singi kari paudam ba haiba se masi adum khoi tawraga lakpa adu makhata sun tawno gi da pot amani aduna masida di akoina thodona yam ka hena masi mai normal duties dena khalasu yai adu hojik sali ba khongchat asidi amaro ba pot amakakti myam ngangnari ba sida hojik leiba Manipur gi state ki leiba minister walhuri ba minister khara haitare ko masi expansion tawgidra natraga tawroidra haiba pot asine bako tawraga na masi kam gan tawrakadoino then election 2027 election tawne na mayam na panari bani na ko
ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯀꯥꯟꯗ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨꯅ ꯀꯩꯗꯧꯕ ꯇꯧ ꯍꯧꯖꯤꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯥꯡ 32ꯗ ꯂꯣꯏꯔꯅꯤ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯤꯅꯤꯁꯇꯔ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕꯗꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯉꯁꯤ ꯇꯥꯡ 23 ꯌꯧꯔꯦꯀꯣ ꯑꯣꯏꯊꯣꯔꯛꯄꯁꯨ ꯌꯥꯏ ꯍꯜꯂꯛꯄꯒ ꯅꯣꯡꯉꯥꯜꯂꯒ ꯇꯥꯡ 30ꯗ ꯋꯥꯁꯛ ꯂꯧꯕꯁꯨ ꯌꯥꯏ ꯋꯥꯔꯤꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯦꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯀꯩꯗꯧ ꯃꯥꯏ ꯐꯪꯁꯟꯗꯨꯗꯤ ꯇꯧꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯅꯦꯛꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔ ꯑꯃꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯗꯨꯗꯩꯗ ꯀꯔꯤ ꯕꯖꯦꯠ ꯁꯦꯝꯅꯅꯕ ꯈꯣꯠꯅꯅꯕ ꯀꯩꯗꯧꯅꯕ ꯃꯣꯏ ꯍꯥꯞꯀꯠꯅꯕ ꯈꯣꯠꯅꯕ ꯀꯩꯗꯧꯕ ꯍꯧꯖꯤꯛ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯇꯧꯕ ꯌꯥꯕ ꯑꯗꯒꯤ ꯗꯦꯟ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯗꯤ ꯁꯦꯟꯇꯔ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯗꯥꯏꯔꯦꯛ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯅ ꯃꯣꯅꯤꯇꯔꯤ ꯁꯦꯟꯇꯔꯅ ꯇꯧꯔꯤꯕꯅꯦꯕ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯇꯥꯃꯣ ꯈꯦꯝꯆꯥꯟꯅ ꯍꯧꯖꯤꯛ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯃꯔꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯗ ꯂꯣꯏꯅꯃꯛ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯈꯤꯔꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯐꯅ ꯑꯦꯅꯤ ꯄꯥꯔꯁꯟ ꯑꯃꯅ ꯑꯣꯏꯁꯅꯣꯕꯀꯣ ꯁꯨꯡꯌꯥ ꯌꯥꯈꯤꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯌꯥꯈꯤꯔꯣꯏ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤꯅ ꯌꯥꯈꯤꯔꯣꯏꯕꯀꯣ ꯄꯪ ꯉꯥꯡꯅꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯒꯅꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯤꯗ ꯑꯗꯨꯗ ꯀꯟꯚꯤꯟꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯒꯤ ꯑꯦꯛꯁꯦꯞꯇꯦꯟꯁ ꯐꯪꯉ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗꯒꯤ ꯃꯗꯨꯒꯤ ꯁꯤꯡꯒꯜ ꯂꯥꯏꯟ ꯀꯩꯅꯣꯗꯨꯗ ꯂꯥꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯐꯤꯕꯝꯁꯤꯅ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯃꯥꯟꯗꯨ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯃꯥꯟꯗꯨ ꯍꯧꯖꯤꯛ ꯂꯩꯕ ꯒꯣꯔꯃꯦꯟꯠꯁꯤꯅ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤ A to Z ꯈꯪꯅꯩꯌꯦꯕ ꯑꯗꯣ ꯈꯪꯅꯕꯅꯤꯅ ꯃꯗꯨꯒꯤ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯃꯥꯟꯗꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯄꯨꯕ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯁꯦꯟꯇꯔꯗ ꯀꯟꯚꯤꯟꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯦꯛꯁꯦꯞꯇꯦꯟꯁ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯊ꯭ꯔꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯦꯟꯇꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒ ꯂꯣꯏꯅꯅ ꯇꯧꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏꯕ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯑꯣꯏꯔꯁꯨ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯕ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯇꯦꯀꯟ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯈꯦꯝꯆꯥꯟꯅ ꯂꯧꯈꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒ with the instruction of the with the permission of the central government ꯇꯧꯒꯗꯕ ꯄꯣꯠꯅꯤꯅ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯁꯦꯟꯇꯔꯗ how to convince ꯑꯗꯨꯒ how to convert ꯍꯥꯏꯗꯣꯀꯣ ꯃꯥꯅ convince and convert ꯍꯥꯏꯕꯗꯨꯅꯦꯕ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯗꯧ ꯊꯕꯛꯁꯦ ꯑꯗꯨꯗꯤ ꯃꯥꯏ ꯀꯦꯄꯥꯁꯤꯇꯤꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯔꯤꯌꯦꯛ ꯇꯧꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯩꯅꯣ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯒꯤ ꯇꯥꯟꯖꯥ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯄꯣꯠꯁꯦ ꯍꯦꯛꯇ ꯃꯌꯥꯝꯅꯁꯨ ꯐꯅ ꯉꯥꯡꯅꯔꯣꯏꯗꯧꯕ ꯑꯗꯨꯒ ꯑꯦꯅꯤ ꯂꯧꯈꯠꯂꯛꯄ ꯁ꯭ꯇꯦꯞ ꯑꯃꯗ ꯐꯅ ꯉꯥꯡꯅꯒꯗꯕ ꯃꯇꯝ ꯑꯃ ꯑꯣꯏꯗꯦꯕꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯑꯗꯨ ꯃꯥꯏ ꯃꯇꯝꯒꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯎꯕ ꯉꯝꯕ ꯈꯟꯕ ꯉꯝꯕ ꯅꯩꯅꯕ ꯉꯝꯕ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟ ꯑꯃꯗꯤ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯗꯨ ꯑꯣꯏꯔ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯌꯥꯔꯛꯀꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯥꯁꯨ ꯃꯤꯅꯤꯅ ꯃꯥꯅ ꯈꯟꯖꯕ ꯋꯥꯈꯜ ꯂꯩꯔꯝꯒꯅꯤ ꯚꯣꯠ ꯀꯥꯔꯛꯏꯕꯅꯤ ꯄꯣꯂꯤꯇꯤꯛꯁ ꯃꯌꯥꯝ ꯊꯦꯡꯅꯔꯛꯏꯕꯅꯤ ꯃꯌꯥꯝ ꯇꯧꯔꯅꯤ ꯃꯥꯏ ꯈꯟꯕ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯃꯗꯨ ꯀꯔꯝꯗꯧꯅ ꯃꯥꯅ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯀꯟꯚꯤꯟꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯀꯟꯚꯤꯟꯁ ꯇꯧꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯁꯦꯟꯇꯔꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯀꯟꯚꯔꯠ ꯇꯧꯔꯛꯑꯅꯦ ꯃꯥꯏ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯍꯟꯅꯤꯡꯉꯤ ꯑꯃꯗꯤ ꯆꯠꯂꯝꯒꯅꯦꯅ ꯑꯩꯗꯤ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡꯁꯨ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯌꯥꯎꯔꯦꯖꯥ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯃꯦꯡꯂꯣꯡꯗꯁꯨ ZUF ꯀ IM ꯒ ꯀꯥꯞꯅꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯤꯇꯥꯟꯗ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯊꯥꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯇꯥꯏꯅꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯆꯥꯁꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯉꯁꯤꯁꯨ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨꯅꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯣꯛꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯊꯥ ꯈꯔꯁꯤꯗ ꯁꯨꯝ ꯆꯠꯊꯔꯛꯄ ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯤꯈꯠꯂꯛꯅꯕꯁꯨ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯄꯤꯈꯠꯂꯛꯅꯕ ꯑꯣꯔꯗर ꯊꯣꯛꯂꯤꯕꯗꯣ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ TNLꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯗꯤ ꯑꯄꯤꯜ ꯇꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯀꯩ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯍꯥꯟꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇ ꯂꯩꯔꯤꯕ ꯑꯦꯊꯅꯣꯁꯦꯟꯇ꯭ꯔꯤꯖꯝ ꯀꯣ ꯑꯦꯊꯅꯣꯁꯦꯟꯇ꯭ꯔꯤꯛ
si mayam sing ase masi level amada aikoi compromise tawba natradi haiba posing ase adum chathara laini aduna aikoi gi apunba nation nama natragana apunba magi state ki idea ama trop tawba haibase masi yamna wagadaba pot amani aduna masi ki idea si thaoina build up tawba ngamdanaba policy yauna tawbra natragana masagi lediba kano do dum tawjabra azmaim sa sathara ledaga di idea of Manipur leidana ko idea of Manipur na kaira pakanda idea of India su kairo haninga kaisu leite ko moina masile khut yaro magadi ko awna leiba pot me am singa se akoina apunba masaga se haitaga di akoida leiba pick up pa masa wakal masa me am singa se masi thadok na bam sangi tolerate tawam sangi masigi dum ta thabak taw mi me am leiri ko tabak tawu mayam sing aduna puksel sing tabak tawum sangi natragadi machindana ama adum haiba mathumoidana ama adum injanba adu itaragadi posi phone tabi yaroi ko aduna punamakna aina hojik lariba Manipur gi lariba problem asidaida aikona lariba ethnic uprising ko adigi community polarization mayam sing ase masi akoi level lamda compromise toraga thadokna bam sangi ba asi sum yungkhala leragadi idea of dominance su wangkhatna ragadi masana adum conflict dum thok ta bane ko aduna sigi pot me am singa se akoi gi leriba social architect me am singa sidegi kano degi lokthok bam sangi aduga makoina praja singa sideda miam singa sida idea se convince bam sangi natragadi haiba po singa se makhata na dum sathegi ni loigi roi hena tholok pe yai aduga maram morkanda mapangan kan mangam daba puno Manipur ama leibangam daba haiba phemdo adu oina sum leibusu yai adu leinana ba haidana silibra haibusu akoi singna ningai oi aduna masi yamna heta wa amada lusan be yadaba wa amane buko aduna masi gi pot singa se akoina miyeng di tongan tongan do miyeng di ge dum yeng be yai aduna leiriba mayam singa se aidi haiba se akoini yeng mi singa se kharga dum lu yawram doine magi element singa se kharga lu yawram doine buko adu element singa do haiba sing lokthokra matungda dum pharakane buko adu element sing du yauna sum phanabu hona bai du di oiroi buko adun haiba element singa se masigi leiriba idea gi masi keno mayam singa se masi akhodi lokthokpam sangi thamoi gi lokthok pai tare natragadi masi aidi ngak matam kharagi pangalna sakti na man namdagi bi ai aduga mai keno du mut loe buko ai smaina tamsen thakachari oja mathangda muk lakjoge jahi asigi April amadagi hauduna census pangthok na ba thaurang lakliba asi Manipur gi oina di pangthok pa thingna ba Khundrakpam assembly constituency miyamna ngasi amata oina warep lawkre aduga mapandagi changsilakpa mitop miyancha singna lamdam asida 𝐀𝐍𝐀𝐋𝐘 piribani haina campaign for just and fair delimitation ZFD gi convener Jitendra Ningomba phungdokpa maruoina ja aikhogi mitop miyancha singna lamdam asigi ingtapada 𝐀𝐍𝐾𝐋 piribani haiba wafam dunoja mayamna su pamnariba census asi pangthokringai gi hek mamangda NRC National Register of Citizen gi kano se wafam se han hek pangthokpada yamna akaiba oigadra ja asi hana pangthokpada kari akaiba oidoino mayamna pamnariba thabakse tawbada kari akaiba lege tawbodo haiba wafam duno ja kari wafam phungdopini tawgada power structure sida akaiba leitragadi ahoi law ne boko National Register of Citizen haibse law amane ba India gi bill amane ek amane boko adugi ek tu sanaba matamda all India da sanaba haugiba state su yaure ko adai Manipur da sana luana sanaba kana tawri leiriba mayam sing sanaba matamda Manipur da leiriba problem sing ase khoigi mayam sing asina solve tawgani haina khanba taragadi madup ka thokpada khoigi maike dei kaisu ayet pan natraga nungai tabam ta lebam thokte leisu leite tawoina harine buko tawdan lei tawgada badi khoigi ektu semiba ektu pass tawriba law du sanna leba government tu ne buko ada moina semiba potu moina tawtabagi maram si karino haiba sineba luri se manung si da issue je ada masi luri si oitargadi makoina sigi marumda saitheng phangiba mioi sing khara yokhatlaga thami haiba se masi adum masagi anumana logic na dum tajaba pot amane buko ai haijeri se ko adugi pot myam sing ado law duna chanara ku matamda ain duna chanara ku matamda effect tawgada ba group khara mioi khara natraga posak khara haiba sida yaubra haiba se
ꯑꯩꯈꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯗꯩꯗ ꯑꯗꯨꯅ ꯁ꯭ꯇꯦꯞ ꯇꯨ ꯊꯨꯅ ꯂꯧꯈꯠꯇꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯇꯒꯤꯁꯨ ꯉꯥꯟ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯗꯨꯝ ꯈꯟꯅꯈꯤꯕ ꯃꯇꯦꯛ ꯑꯃ ꯊꯦꯡꯅꯕ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯁꯁꯀꯤ ꯀꯩꯅꯣꯗ ꯗꯤꯄꯥꯔꯠꯃꯦꯟꯇ ꯈꯪꯍꯜꯂꯀꯥꯟꯗꯨꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯃ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯤएमꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩ ꯍꯥꯏꯅ ꯑꯩ ꯈꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯁꯤ ꯀꯔꯤ ꯂꯥꯛꯀꯦꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯒꯣꯔꯃꯦꯟꯇꯨꯒ ꯑꯩꯈꯣꯏꯒ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯔꯤ ꯃꯨꯛꯅꯗꯅ ꯀꯩꯗꯧꯗꯅ ꯂꯩꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯑꯃꯁꯨ ꯑꯗꯨꯝ ꯇꯥꯟꯖꯥ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯁꯨ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯗꯣ ꯃꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏꯗ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯖꯥ ꯑꯃ ꯌꯥꯅꯔꯤꯕ ꯃꯌꯥꯝ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯒꯣꯔꯃꯦꯟꯠꯀ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯁꯣꯏꯗꯅ ꯁꯣꯂꯨꯁꯟ ꯑꯃ ꯑꯩꯗꯤ ꯄꯨꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯃꯁꯤꯗꯩꯗ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯆꯪꯗ꯭ꯔꯒꯁꯨ ꯀꯣ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯥꯏꯅ ꯁꯣꯏꯗꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯀꯅꯤ ꯌꯩꯕꯨ ꯌꯩꯊꯣꯛꯑꯁꯨ ꯇꯧꯔꯁꯨ ꯌꯥꯅꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯅꯦꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯍꯤꯜꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯗꯦꯕꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯐꯝ ꯑꯁꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯁꯤꯟꯅꯔꯕꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯁ꯭ꯇꯦꯁꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯏꯁꯨꯁꯤꯡ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯐꯨꯗ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯏꯝꯐꯥꯜꯗ ꯂꯩꯒꯗꯕ ꯃꯤꯅꯤꯁꯇꯔꯗ TA ꯑꯃꯁꯨꯡ ꯍꯤꯜꯁꯀꯤ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯁꯤꯅ ꯏꯝꯐꯥꯜꯗ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯂꯧꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯣꯕ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯐꯨꯗ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯋꯥꯐꯝꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯁꯥꯗ ꯀꯔꯤ ꯑꯦꯄ꯭ꯔꯦꯟꯁꯟ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ ꯂꯩꯅꯤꯡꯗꯕꯒꯤꯔ ꯀꯅꯥꯝꯇꯅꯗꯤ ꯁꯤꯗ ꯗꯤꯁꯇꯔꯕ ꯇꯧꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯀꯣ ꯃꯇꯝ ꯈꯔ ꯇꯦꯟꯁꯟ ꯋꯥꯡꯉꯤ ꯈꯣꯠꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨ ꯑꯗꯥꯏꯅ ꯈꯟꯔꯝꯃꯤ ꯑꯗꯒꯤ ꯗꯦꯟ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯄꯣꯔꯛ ꯃꯇꯨꯡꯗ ꯂꯩꯕꯥꯛꯁꯤꯒꯤ ꯗꯤꯄ꯭ꯌꯨꯇꯤ CM ꯐꯥꯎ ꯑꯣꯏꯔꯦ ꯑꯗꯨꯗꯩꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯐꯥꯎ ꯑꯣꯏꯔꯕꯗꯨꯗ ꯁꯤꯗ ꯂꯩꯕꯗ ꯃꯥꯅ ꯂꯩꯕꯩ ꯈꯨꯗꯣꯡꯆꯥꯗꯦ ꯈꯣꯠꯇꯦꯅ ꯃꯌꯥꯝꯅ ꯎꯔꯤꯁꯤꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗꯒꯤ ꯂꯩꯕ ꯈꯨꯗꯣꯡꯆꯥꯗꯦꯅ ꯎꯔꯤꯕꯅꯣ ꯑꯗꯨꯒ ꯃꯥꯅ ꯎꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯀꯔꯝꯕꯗꯒꯤ ꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯇꯧꯕ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ एवरीबॉडी इज सेफ इम्फाल मनुंग सिदेदा कनामता होजिक लेबो मतम होय राउडी एलिमेंट्स तोंगान बागी मागी क्राइम की तोंगान बा एंगल तोंगान बुदन अमनी अदुगा मसिदेदा सेफ ओइदबा केनो अमा त लैतेना इदि लवेबको अदना सिदेदा मिनिस्टर की साइट की सु तोंगान माफा मयाम थंगरे को अदना सी मयाम सिदेदा मसाना सेफ ओइदेना खलिसिना करिनो अदुगा कराम एंगल ना सेप ओहेलोना खलिनो हाइबा पोतो सिम डिप्यूटी चीफ मिनिस्टर अमसी आई खनबदा खितंग वाई मरम मसिना लैरिबसी याम थुना हाइरिबा मसाना हाइजु मसा हाइरकपा ताबनी मागी लैरिबा मणिपुर ट्राइबल मखल मयाम लैबनी को लैरिबा ट्राइबल मयाम सिंग असी मागी होल केनो दु इंचार्ज पाइरा कांदुदा मयाम सिना लागा उनबा फंगोइदबा जगादा नत्र कइगुम डिजिटल लोब खफंगोइदबा जगादा सुम लैरगदी मदु मसाना मागी क्लेम तरुप ताबनेबको मदु अखोइना लोइनमक एटा नेगेटिव केनो दगी येंगबसु यादबा लैयबको अदुना लैरिबसिंग असी अखोइना सोल्व तौनु होनगदबनी माना लैरिबा पोस इम्फालदा मागी केनोसी एपियरेंसी लैबा याननबा लैबा ngमननबा मदि लैननबा मा मसाना होनगदबनी मरनि बीइंग ए डिप्यूटी चीफ मिनिस्टर ऑफ मणिपुर की डिप्यूटी चीफ मिनिस्टर मोइना कछु खोई सिदेदा कनामतना बायस लेतेना कनामतना मसिदा डिप्यूटी सीएम ओइबदा कनामतना यादे हाइदेना होजि एक्शन कइमता करिगो मखंग मोमेन अमता लेतेना सिदा लैबा मतमदको अदो करिगिनो इदुदि अखोई हाइबा ngमद्रे मसादा करी एप्रेंशन लैबनो हाइबदो हाइबा ngमदे याम थुना इम्फादा लेरकान सेशन तोरकान मयांगी अपुनबा केनोसिंग असे मिनिस्टर सिंदोकपा फम सिंदोकपा इदुदि चीफ मिनिस्टर की प्रोग्रेटिव त लै हाइरगसु तोंगान मागी लेवल मयामा संगिबनिना मदुमदि अखोइना पॉलिटिक्स एंगल निना खुद
ꯊꯝꯅꯤꯡꯗ꯭ꯔꯦ ꯕꯠ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯑꯦꯄꯤꯌꯔꯦꯟꯁꯁꯤ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯥꯎ ꯌꯣꯜꯂꯤꯕ ꯊꯥꯎ ꯄꯝ ꯈꯔꯗꯤ ꯊꯥꯎ ꯂꯧꯅꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯄꯝ ꯈꯔꯗꯤ ꯊꯣꯡ ꯂꯣꯟꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅꯤ ꯑꯣꯖꯥ ꯄꯥꯎꯒꯤ ꯂꯨꯈꯨꯟꯁꯤꯡꯅ ꯍꯥꯏꯕꯗ ꯊꯥꯎꯒꯤ ꯄꯝꯁꯤꯡ ꯊꯣꯡ ꯂꯣꯜꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯥꯎꯒꯤ ꯁ꯭ꯇꯣꯛ ꯂꯩꯇꯕꯒꯤ ꯅꯠꯇꯦ ꯊꯥꯎ ꯄꯝ ꯇꯧꯔꯤꯕꯁꯤꯡꯅ ꯊꯥꯎ ꯂꯧꯕꯒꯤ ꯁꯦꯟꯐꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯊꯥꯎꯁꯦ ꯑꯣꯏꯜ ꯀꯝꯄꯅꯤꯁꯤꯡꯅ ꯊꯥꯎꯒꯤ ꯗꯤꯂꯔꯁꯤꯡꯗ ꯍꯥꯟꯅꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯔꯦꯂꯤꯡ ꯀ꯭ꯔꯦꯗꯤꯠ ꯄꯤꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯥꯎ ꯀ꯭ꯔꯦꯗꯤꯠ ꯂꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯥꯎ ꯏꯟꯗꯦꯠ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯊꯥꯎ ꯂꯧꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯂꯝꯃꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯩꯔꯛꯇꯕꯗꯒꯤꯅꯦꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯗꯤꯂꯔꯁꯤꯡꯅ ꯊꯥꯎ ꯂꯧꯕ ꯉꯝꯂꯛꯇꯕꯒꯤ ꯑꯣꯏꯜ ꯄꯝꯁꯤꯡ ꯊꯣꯡ ꯂꯣꯟꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯒ ꯑꯗꯨꯒ ꯂꯣꯒ ꯑꯅꯤꯁꯤꯒꯤ ꯁꯝꯅꯗꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯉꯍꯥꯟꯋꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯀꯤ ꯀꯩꯅꯣꯁꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯕ꯭ꯂꯦꯛ ꯊꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯀꯩꯗ ꯊꯥꯡꯗꯣꯛ ꯌꯣꯟꯕꯁꯤ ꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯟꯁꯦꯞ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯇꯤꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯄꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯌꯦꯅꯈꯥ ꯂꯨꯈꯥ ꯈꯨꯗꯤꯡꯃꯛꯇ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯅꯠꯇ꯭ꯔꯒ ꯑꯣꯏꯜ ꯄꯝꯁꯤ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯂꯩꯔꯛ ꯈꯨꯜꯂꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯝ ꯂꯩꯔꯦ ꯋꯤꯗꯤꯟ 1 ꯀꯤꯂꯣꯃꯤꯇꯔꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯃꯤꯟ ꯇꯧꯕ ꯌꯥꯏꯕꯀꯣ ꯌꯥꯝ ꯂꯩꯕ ꯑꯗꯨꯗ ꯂꯨꯔꯛꯏꯕ ꯄꯣꯠꯇꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯊꯥꯎꯁꯤꯡ ꯑꯁꯦ ꯃꯤꯅ ꯍꯥꯜꯂꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯗ ꯍꯥꯜꯂꯤꯕ ꯊꯥꯎ ꯑꯗꯨꯒ ꯊꯥꯎ ꯄꯝ ꯑꯃ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯥꯅ ꯆꯤꯡꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯑꯁꯨꯛ ꯆꯤꯡꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯁꯨꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ나 ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯡꯖꯤꯜꯂꯨꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯁꯦꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯣ ꯉꯝꯗꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀ꯭ꯔꯦꯗꯤꯠ ꯕꯦꯁꯤꯁꯇ ꯔꯣꯂꯤꯡ ꯀ꯭ꯔꯦꯗꯤꯠꯇ ꯃꯥꯒꯤ ꯄꯣꯠꯇꯨ ꯌꯣꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯐꯤꯕꯝ ꯇꯧꯕ ꯄꯦꯅꯥꯜꯇꯤ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯦꯁ ꯈꯔ ꯍꯥꯞꯄ ꯈꯣꯠꯂ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯂꯥꯛꯏꯕ ꯄꯣꯠꯁꯤꯅ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯁꯇ ꯂꯥꯛꯏꯕ ꯄꯣꯠ ꯑꯁꯤꯅ ꯊꯥꯎ ꯂꯧꯕ ꯃꯇꯝꯗ ꯊꯥꯎꯒꯤ ꯄꯦꯃꯦꯟꯇꯨ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤꯅ ꯍꯥꯏꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯅ ꯄꯤꯒꯗꯕꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯗꯤ ꯃꯁꯥꯅ ꯊꯥꯎꯗꯨ ꯂꯧꯗꯕ ꯇꯥꯕꯅꯤ ꯊꯥꯎ ꯂꯩꯇ꯭ꯔꯗꯤ ꯊꯥꯎ ꯌꯣꯟꯗ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯗꯨꯅꯤ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯑꯗꯣ ꯃꯁꯤ ꯒꯥꯏꯗꯂꯥꯏꯟꯗꯨ ꯁꯦꯝꯗꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯃꯣꯏꯅ ꯂꯩꯅꯔꯤꯕ ꯄꯣꯠꯁꯤꯗ ꯗꯤꯖꯦꯜ ꯊꯥꯎ ꯍꯟꯗꯛ ꯍꯥꯏꯗꯤ ꯃꯈꯥꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯒꯥꯔꯤꯁꯤꯡ ꯀꯩꯁꯤꯡ ꯃꯈꯥꯗ ꯆꯠꯄ ꯂꯦꯞꯈꯤꯕꯗꯒꯤ ꯗꯤꯖꯦꯜ ꯊꯥꯎ ꯍꯥꯟꯕꯒꯤ ꯆꯥꯡ ꯂꯣꯏ ꯍꯟꯊꯈ꯭ꯔꯦ ꯊꯥꯎ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯗꯦꯟ ꯄꯦꯇ꯭ꯔꯣꯜꯒꯤ ꯀꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯗ ꯑꯌꯣꯟꯕ ꯈꯔꯅ ꯌꯣꯟꯕꯒꯤ ꯋꯥꯅꯤ ꯁꯨꯡ ꯌꯣꯟꯗꯕ ꯖꯒꯥꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯃꯔꯝ ꯍꯧꯖꯤꯛ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯈꯪꯅꯔꯕ ꯋꯥ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯥꯎ ꯃꯁꯥꯅ ꯊꯥꯎ ꯂꯩꯕ ꯉꯝꯃꯒ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯌꯣꯜꯂꯦ ꯂꯩꯕ ꯉꯝꯗ꯭ꯔꯗꯤ ꯊꯥꯎꯗꯨ ꯃꯁꯥꯅ ꯄꯦꯇ꯭ꯔꯣꯜꯗꯨ ꯊꯣꯡ ꯂꯣꯟꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯔꯤ ꯒꯣꯔꯃꯦꯟꯅ ꯄꯣꯂꯤꯁꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯍꯧꯔꯛꯑꯦ ꯊꯥꯎ ꯂꯣꯟꯕ ꯄꯝ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯂꯣꯟꯕ ꯌꯥꯎꯗꯅ ꯍꯥꯏꯔꯛꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯑꯦꯛꯁꯟ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄ꯭ꯂꯥꯅꯤꯡ ꯀꯔꯤ ꯁꯤꯁꯇꯦꯝ ꯍꯣꯡꯉꯛꯀꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯈꯔꯗꯤ ꯉꯥꯏꯕ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯊꯣꯛꯂꯛꯑꯕꯅꯤ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯐꯥꯎꯗ ꯌꯥꯎꯔꯛꯏꯕ ꯈꯣꯠꯂꯛꯏꯕꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯔꯤꯒꯤ ꯅꯥꯀꯣꯡꯗ ꯑꯗꯒꯤ ꯍꯥꯌꯔ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯈꯟꯅꯔꯛꯀꯅꯤ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯄꯥꯕ꯭ꯂꯤꯛ ꯗꯥꯏꯔꯦꯛꯂꯤ ꯏꯐꯦꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯇꯪꯒ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯅꯥꯈꯩ ꯁꯦꯡꯕ ꯂꯩꯐꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯅꯤꯡꯂꯛꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯗꯝ ꯑꯗꯨꯅꯤ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯊꯨꯕ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯈꯤꯇꯪ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯥꯏꯐ ꯑꯃ ꯍꯦꯟꯒꯠꯍꯟꯅꯕꯀꯣ ꯃꯣꯏꯁꯨ ꯃꯤ ꯑꯃꯅ ꯔꯤꯀꯛꯅꯥꯏꯖ ꯃꯣꯏ ꯃꯁꯥꯁꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯦꯅ ꯐꯥꯎꯍꯟꯕ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯁꯦ ꯄꯥꯔꯃꯤꯅꯦꯟ ꯁꯣꯂꯨꯁꯟ ꯑꯃ ꯂꯩꯐꯝ ꯄꯤꯔꯒ ꯍꯣꯡꯗꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯈꯟꯅꯔꯒ ꯂꯥꯛꯄ ꯋꯥꯐꯝꯁꯤꯡꯁꯤꯗ ꯈꯟꯅꯕ ꯂꯣꯏꯕ ꯉꯝꯗꯗꯅ ꯂꯩꯕ ꯄꯣꯠ ꯑꯃꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯥꯏꯐ ꯑꯃ ꯀꯣ
ꯍꯥꯏꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯊꯨꯅ ꯃꯦꯇꯔꯤꯌꯦꯂꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯏꯟ ꯇꯆ ꯊꯃꯣꯏꯒꯤ ꯔꯤꯂꯦꯁꯟ ꯑꯃ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯦꯕꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯇꯞꯅ ꯍꯟꯖꯤꯟꯕ ꯍꯧꯔꯦꯅ ꯂꯩꯍꯧꯕ ꯄꯣꯠꯁꯦ ꯂꯥꯁ ꯑꯦꯛꯖꯤꯁꯇꯦꯟ ꯈꯔꯁꯨ ꯂꯩꯍꯧꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯂꯥꯁ ꯀꯩꯅꯣꯗꯨꯐꯥꯎ ꯏꯟꯍꯦꯕꯤꯇꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ IDPꯗ ꯂꯩꯔꯤꯕꯧꯗꯤ IDPꯒꯤ ꯏꯁꯨꯁꯤ ꯂꯣꯏꯔꯦꯅ ꯂꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗ꯭ꯔꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯍꯟꯖꯤꯟꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯩꯗ ꯍ꯭ꯌꯨꯃꯦꯟ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯥꯅ ꯐꯥꯎꯖꯔꯤꯕ ꯃꯥꯒꯤ ꯐꯤꯂꯤꯡꯁ ꯑꯗꯣ ꯃꯗꯨ ꯂꯣꯏꯅꯃꯛ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯒꯤ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯅ ꯃꯁꯥꯗ ꯈꯜꯍꯟꯕ ꯉꯝꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯟꯕ ꯉꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯕ ꯇꯥꯕꯅꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯤꯁꯤꯁ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯒꯤ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯗꯨꯕꯥꯏꯒꯤ ꯋꯦꯌꯔꯍꯥꯎꯁ ꯋꯥꯔꯀꯔꯒꯤ ꯊꯕꯛ ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯦꯟड ꯒꯨꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯂꯩꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯆꯍꯤ 12ꯗꯒꯤꯅ 38 ꯐꯥꯎꯕꯗ ꯂꯩꯕ ꯑꯣꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising 13 tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani हाइरिबा थबक असगी इंडियन लाइसेंस पाइबीबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुमसुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामद्रबदा 165 centimeter की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंग चाबासिंग अदुदी accommodation transportation अदुगा duty meal सु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग 93 तगी हौजगनी पमरोल की दमकता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड लेंसिन बिरउ मास्टर टोबिनिंगबा माहिरोइ सिंगी दमकता स्पार्कल इजू सर्विसना एब्रोड मास्टर टोबा याबगी खुदोंग चाबा पिजरी मैनेजमेंट इंजीनियरिंग प्रोफेशनल कोर्स याउना एनी सब्जेक्ट मास्टर टोबगी खुदोंग चाबा पिजरी तंबिनिंगबा माहिरोइ सिंगी दमकता कोर्स सिलेक्शन documentation English language training visa application mock interview preparation accommodation chingba sparkle ki maikaidigi mateng pijari loinana 100% education loan scholarship facilities part time job assistant ki khudong chabasu pijari hairiba countries sing adudi UK USA Ireland Australia Russia Italy Germany na chingbani akopa marol gi damakta 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड लेंसिन बिरउ नर्स सिंगिदमक अचौबा ऑपर्चुनिटी अमा पुदुना लाक्चरी मदुदी हौजिक मलेशियाना इंडियन नर्स सिंगी ओइबा खुदोंग चाबा पीनबगिदमक मिडियंग चंगलकली वेसी नर्सिंग लोइरबा चही अहुमदगी तादना एक्सपीरियंस लेरबा मियोइसिंगना खुदोंग चाबा असि लौबिहो खुदोंग चाबा अदुदी थागी ओइबा सैलरी 1 लाख ओवरटाइम इंसेंटिव फ्री एकोमोडेशन टिकेटिंग अमसुंग लोंग टर्म वीजा असिना चिंगबा खुदोंग चाबा सिंग असि फंगबिगनी अकुपा मरोल गिदमक
Makada Pizariva 7005273217 Natraga 7005063196 contact Tobiro Natraga Aikogi office Northeast Window TV building Hata New Chakun Rota Lengsenbirau.